Kadaba Yade Haiduna KHUTLAI PAIRAGA Chatharakliba HENBA Thouong Sing Asi Puwarida Leihouragadaba Thouong ni HAINA Taranipan SUBA Lok SABHA Meekhalgi RPI ATHAWALE gi MIREP MAHESHWAR THOUNAOJAM na PHONGDORAKLI Kesam Thong da leiba MAHESHWAR THOUNAOJAM gi yumda pangthokpa pau gi mifam amada wafam asi phongdokladuna mahakna hai ngarang pangthokiba Meekhal aduda pak sanna aranba Thouong kaya chathaki Manipur gi miyam ne irang asigi waroshin ama puraknaba gi manglanda Meekhal asida Thamliba thazaba adubu nathiramlaga democracy gi wahanthok lehendana muscle power sizinaduna KHUTLAI paiba miyoi khara laklaga Meekhal da Namphu safu tawkiba asi lamdam asidari ahanbani haibiyai ngarang pangthokiba Meekhal adugi polling station kun gi mathakta repol tawnaba RPI ATHAWALE gi maikaidagi election gi observer RO DO amadi mari leinaba khudingmakta wakatkre HENBA Thouong sing asi lamdam asida thokpa haibasi laibak thibani polling station da MIREP ategi agent khudingmak tanthokraga party amagi agent khaktamak famhanba haibasi yamna nungaitaba Thouong ni Meekhal asida RPI ATHAWALE gi agent oina phomgadaba kaya thorakpa yaroi haina kihalambadagi agent kaya thokpa ngamdaba fawba yawkrabani Thogdok sing asida Meekhal da mathau tawriba presiding officer sing amadi security personnel sing kari tawraga laibagi haibasi achaubu wahang ama oi Lamdam asigi mama oibi sing da khutthaba kihanba amadi ahal amabu sokhan kibana chingba thogdok sing asi puwarida kaungamdana wari naduna leihouragani hainasu mahakna makha taki miyam praja sina solution amadi pura adiko haiduna ngasana ki election city celebration natte festival natte adubu mayam queue ga leptana habdi queue ga leptana ngasi election thoibase election da vote hada ni haiba tholak libase solution amadi pura adiko lan se loseladiko na tholak khibana ayamani sida ngasi koi democracy wahan thok leitaba tawning kusi tawrakpa overpower tawrakpa muscle power sinarakpa karino khangdaba haibidi di karino koi gi Manipur sida imalai bak se tawri se karino election sida tawri se karino haibidi polling kharada Namphu sapuda nongmai paiba kangu laaga haidi overpower tawrakanda capture tawnaba tawriba se tasena haragadi history da Manipur da di amarom da di whole Manipur sida ahan mani haibi ai tawri pot se aduna akhoi da yang nungai taba karino pen daba akhoi haibdi goosebumps sai tare akhoi tu chung ba karino tawri sibo akhoi sibu mani akhoi Manipur sida thoi se kai film da kaida akhoi gi mapalam da jaga khara da akhoi na pau taba lei haibdi sumaina sigumba thokhiba thokpa lei kaina haiba lei adubu akhoi jaga akhoi Manipur se election sidabu haibdi election sida akhoi handaki lan marak sida yamsu wanariba imai ben myam wari ba lojing loya da lairiba itin now sing myam mama myam tumam chabong khangda lairiba matam sida election se tawde ya dan tawre tawriba tholei basisu solution amadi phangadi ko haiba wakhalonda thopi rei ne to thadaba tholei ni haitare sida nongoi paiba khulai paiba kangu kharana changjal laga hekta tawning kusi torpa duga agent lairiba agent daga se hekta thokro hairpa dagidi makhoina hekta namningba mafam da namba adagi party don amagi di particularly ekoi gi BJP gi di phaman lakpa atai agent myam thokro ka hairpa karino ekoi gi karino adudi kanana thadu ibno haibase loina khange adudi taseng na harbada si nahan dagi irang chauna Manipur mai cha leiba se kanano haibase si taseng